Prime Minister Lakpago Maiyokta Khongjang Changsinkhr, Prime Minister Narendra Modi na hayeng Manipur da laktuna Churachampur amasung Imphal project kya sangabaga loinana urep oyung tanggodoriba asibu yaningdaba phongdoktuna khunai kanba apunba maira paibi lupna thobal wangmatabada leiba LUPA sigi office ta Khongjang Changsinkhr tongan mafamdagi lakpa maira paibisingna ngasi nungtin kholau kaya lauguna amasung khuta pi amuba punduna Changsinkhiba Khongjang aduda khunai kanba apunba maira paibi lupki president Imam Maipakna haike sahi ahum suraklaba tangdu leitadraba matam asida karigumba wahai amata hairaktraga asi ana yauna Manipur asi pumtum tumba loiraba matamda Modina hayeng lakani haiba se nupi khunai na yaba ngamloi amadi mahaki fida thaba ngamloi relief camp ta awa maisa khangliba mayam amadi relief camp ta leina sikhiba mayam ama yaukre Madu fawada Narendra Modina hanna yengaktraga hausita lakadoribase miyamna okpiganu hairi FNCC na Manipur da separate administration demand yaba ngamloi Naga singi pari puri ki lam oiriba Kharam Baifai Je Thamkhol Lui amasung Saizang da Kuki Milton singi designated camp sana bathorang toribase yaba ngamloi Naga gi area singdagi Kuki khulai paiba sing khudaktagi Laothokhre dabane haina FNCC na hauji Imphal da leiriba BJP gi national spokesperson Sambrit Patagi Khutang da India ge Prime Minister da memorandum pisinduna Changsinkhr Prime Minister da pisin kiba memorandum aduda makhatana hairibadi Kuki militant group sing asina Naga area singda ain kaina camp sajinduna ka henba thawong kya chathari Phona khulai paiduna chathok chasin tobada security force singna tumina yengduna leire extortion racket kya semduna yamlaba senpham kya miyamdagi khairi maramaduna Kuki militant singna Manipur da separate administration demand toriba se FNCC na yabangam loi lubas na demand asige mayokta lei Kharam Baifai Je Thamkhol Lui Chaizang natragana Naga singi pari puri ki oiba lamsingda Kuki su militant singi designated camp sabagi thorang khudakta cancel togadabane Naga gi area singda operate toriba Kuki militant group sing khudakta Laothokhre Lamdam asida leiriba Kuki refugees sing amasong illegal immigrants sing masak khangdoktuna maramda halan khigadabane haiba demand sing yauri Churachampur da segbat sagaliba sing Kuki zo miyamna mai thadna amangata thogan kiba PM bu ikaiba pibane tombe PM Modi ki khongsa ke mangoina na Churachampur da segbat sagaliba sing Kuki zo miyamna mai thadna amangata thogan kiba ase Prime Minister bu ikaiba pibane haina Siva Sena ki President M Tombi na phongdorakli State asita lisingani kulhumdoi gi May ahomdagi thokliba kangloki rang asige warasin ama puraknaba amadi State asigi tongan project kya sangabaga loina urep uyung tamnabagidamba Manipur da lakadoriba India ki Prime Minister Narendra Modi ki khongsat asige mangoina na ngarang numidang Churachampur da sengba sagaliba singbu ki zomiyana thugaibaga mai thadoktuna amang ata thogan kiba haibasi Prime Minister amadi India bu ikaibi pibani haina Manipur Democratic Alliance ke convener amadi Siva Sena gi President M Tombi na phongdokre wafam asi Siva Sena gi office ta pangthokpa pawhimpham amada mahakna phongdokhibani mahakna makhata na hai Prime Minister Narendra Modi lakuna wanga gadoriba Churachampur gi peace ground gi hek manakta sengga sagaliba sing Prime Minister gi against the labor sing na thugaiduna mai thakibaga loinana Kuki student organization amadi Zomi student federation na hayeng ase black day Laothokhre school college pumba suti Laothokhliba ase lebak ase gelusingba Prime Minister bukai bapibani masigumba thawong ase Manipur Democratic Alliance amade Siva Sena na akanba moongda condemn tawe handakta Kuki militant singa India government ka su agreement tawaduna lamdam asita santi puraknaba wari sanakhraba matung Prime Minister na state asigi amade tribal singi tongan ba development project kayagi package Laothokhna ba honoriba asida ngarang makhoina chacharakkiba thong asina agreement ta yana khiba adu ikai khumna de haiba mayak senga takle haiba wafam su thamki September 13 PM Manipur da lakadoriba numita KSO Sadar Hills na Kuki Black Day Laothokhre hayeng September 13 Prime Minister na Manipur da lakani haina thorang tauringai marak asida KSO Sadar Hills na numit asibu Kuki Black Day haina Laothokhna leikidraba Kuki family kayagi mungda solidarity amasung ikai khumnaba utuna palan thoram pangthokadore Kuki student organization Sadar Hills ki Department of Information and Publicity na thokiba cherol amagi matung ina Kuki Black Day palan thoram asiga mari lenena Kangpokpi district ta leiriba government office government amasung private school amadi college sing pumnama full day holiday Laothokhre thoram asi pangthoknaba khangali
institution khudingmangna numit asi ikai khumnaba utpaga loinana thoram asi pangthoknaba khangali KSO Sadar Hills ki volunteers sing maikai dagi institution sing na thoram asi pangthokpra haibadu mapung phana monitor tawragani Karigumba thoram asi pangthoklamdabadagi pamdaba thodok sing tholakpa tarabadi institution sing aduna maduda tholakpa apha phatagi daita pumba masana pujagadabani KSO Sadar Hills na madugi daita amata lawroi miyamna su numit asi day of player haina palan pangthoktuna laikhidraba victim amasong makhoigi imung manungda solidarity amasong kai khumnaba unnaba khangale hairi maraksida Congress President K Megasanrana Prime Minister Narendra Modi gi Manipur Khongsat asi peace amasong justice ke plan sing watpa icham chamba Khongsat amani Prime Minister Narendra Modi gi maikaidagi Manipur Khongsat kamari lenna LUPA crore lising ni panga sangwa gi project paikhatna ba thorang torabasu stakeholder khudingmaka unaduna wari sanaba gi phibam leitaba asi yamna ningba kainingai ni sahi ani helaba Manipur da thokliba kangluki iraq asi mapung phana loisinaba gi damakta conclude oiba road map ama mathau tai Changsinkhr Prime Minister Modi Lakpago Maiyokta Khongjang Sagaliba Singye Kai Tugai Kiba Amadi local miyam na tangdu leita daba phibam ama mayoknariba asigi matangda wafam kaya phongdokladuna BJP lengang na state asigi leiriba issue sing asi hauzik phawba kokhanba ngamdana leiri haina national media da phongdokre Lupa sangwa amadi lising ama PIRAGA BJP gi PHIRAL PAIDUNA Prime Minister OKLUSI haurakpada mama oibi sing na yapam thokte chujata Lamdam asigi mama oibi sing na Manipur thokliba lan manungda khutta salai tarik ki PHIRAL PAIDUNA Khongjang Changsinkhr sing na lupa chawwa natraga lising ama PIRAGA Prime Minister Lakpa OKLUSI haina haurakpada mama oibi sing na yapam thokte haina imagi mairagi lusing BTA sujata na mama oibi sing da phongna appeal tawkre wafam asi PPM Imagi Maira Amadi awang seng maikan ba apunba nupi lupna lamdam asigi tongan ba Maira Paibi Singa loinana National Highway 2 da Free Movement lehelu haituna dabi tawguna tha asigi mangadagi sengmai bazar jangsin laki ba Khongjang da sarugya khibi ima singi mafamda mahakna phongdokibani Khongjang adu da sarugya khibi Maira Paibi Singda wangang aduna TH sudatan haike thogliba lan manungda khutta salai tarek ki PHIRAL PAIDUNA Khongjang Changsinkhr mama oibi sing amadi miyamna BJP gi PHIRAL PAIDUNA Narendra Modi bu okpa thokpam thokte haina haiba yauna wafam kaya su phongdoke Hayeng September 18 da Prime Minister Narendra Modi lakadoriba siga mari lenena semka sagaliba sing Manipur Police ke DGP Rajib na lusingduna hakthengana YENGSINKHRE Prime Minister ki Khongsat asida soengam thokana ba haiduna Imphal ki Kangla Fort amasong Changsinkhr ge press ground dagi akoibada yamlaba state amasong central forcing deploy tawba yauna Prime Minister na chekadaba lambi singda ahenba forcing deploy tawri ngarang Changsinkhr da irang thokhi baduna maram oiraga central paramilitary force singna flag mast pa yauna mafam kaya da security barricade thamduna ngak sennabagi thabak sathari dog squad sing su sizinaduna pungkun mari chumna sek tawbagi thabak su sathari Changsinkhr da ngarang numidang thokhi ba thawdo adugi matung tarakpada hauzik phawbagi oina pamdaba thawdo amata thokpagi pawgi leite adubu ngarang gi thawdo aduda senari ba mioi amata hauzik phawba phaba punba leitri hairi Operation Sindurgi matangda khaminanabagi thoram NCC gi cadets singa loinana pangthokre Pahalgam da terrorist singi attack tawduna misam ke hat ki badugi mayokta Indiana chataraki ba Operation Sindurgi matangda khaminanabagi thoram ama NCC gi group headquarters Imphal gi motivation hold pangthokre Thoram maduda India Army gi officers sing NCC gi tongan pa wings gi nupa amasung nupi cadets sing amasung NCC gi group headquarters Imphal gi officials sing na sarugya ke Thoram madugi manung chana India gi commissioner da terrorist sing na chachakiba attack ki maramda photo amasung video sip utuna NCC cadets sing da khangan ke Thoram madugi manung army officers sing na Operation Sindurgi matangda sandok mata kuna sarugya kiba sing da khangan ke PM gi Manipur Khongsat Rahul Gandhi na taramna ogle Congress lo singba Rahul Gandhi na Prime Minister Narendra Modi gi Manipur Khongsat taramna opagi wapam phongdokre Paumi singa unaba amada mahakna haike Manipur gi Wathok matam sangna loisinba ngamdana lerakle Prime Minister na hauzik Manipur da zakani haina thorang toriba si afaba khongthangni adubo lebak asigi oina khwaidigi maru oiba issue de bot chori gi matangdani Haryana amasung Maharashtra gi mikhal gi fal semdok semjin tawkhibaga loirena Prime Minister bu bot huran bani haina lebak miyamna maral siri haiba wafam sum hangna phongdoke September 18 da Prime Minister na Mizoram amasung Manipur da chatnaba thorang toribani
ꯀꯨꯝꯖꯥ 2012ꯒꯤ ꯃꯦ ꯊꯥꯗ ꯃꯩꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤ ꯐꯨꯔꯨꯞꯀꯤ ꯃꯔꯛꯇ ꯍꯥꯟꯅ ꯁꯨꯅꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯃꯅꯤꯄꯨꯔꯗ ꯆꯠꯄ ꯍꯟꯗꯛꯅ ꯑꯍꯥꯟꯕ ꯑꯣꯏꯔꯒꯅꯤ꯫ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯑꯣꯏ 250 ꯍꯦꯟꯅ ꯁꯤꯍꯟꯈꯤꯕꯒ ꯂꯣꯏꯅꯅ ꯏꯃꯨꯡ 1000 ꯀꯌꯥ ꯃꯌꯨꯝ ꯃꯀꯩ ꯂꯩꯍꯟꯈꯤꯗ꯭ꯔꯦ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯈꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯗ ꯃꯇꯝꯗꯨꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟ ꯐꯝ ꯊꯥꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜ ꯊꯝꯗꯨꯅ ꯂꯥꯛꯈꯤ꯫ ꯃꯇꯝ ꯁꯥꯡꯅ ꯃꯅꯤꯄꯨꯔꯒꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯠꯇ ꯐꯣꯡꯗꯣꯛꯇꯅ ꯂꯥꯛꯈꯤꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯍꯟꯗꯛ ꯃꯅꯤꯄꯨꯔꯗ ꯆꯠꯀꯅꯤ ꯍꯥꯏꯅ ꯊꯧꯔꯥꯡ ꯇꯧꯔꯤꯕ ꯑꯁꯤ ꯑꯐꯕ ꯈꯣꯡꯊꯥꯡꯅꯤ ꯍꯥꯏꯅ ꯂꯧꯐꯝ ꯊꯣꯛꯏ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯂꯩꯕꯥꯛ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯅ ꯃꯥꯌꯣꯛꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯗꯤ ꯚꯣꯠ ꯆꯣꯔꯤꯒꯤ ꯃꯇꯥꯡꯗꯅꯤ꯫